ꯂꯝꯗ ꯂꯩꯔꯤ ꯀꯂꯞꯅꯦꯅ ꯂꯩꯕ ꯃꯩꯔꯥ ꯄꯥꯏꯕꯤꯅꯦꯅ ꯚꯥꯏ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯑꯩꯈꯣꯏꯒꯤ ꯈꯧꯕꯨꯅꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯝ ꯑꯦꯜ ꯑꯦ ꯈꯧꯕꯨꯅꯥꯏ ꯑꯦꯝ ꯑꯦꯜ ꯑꯦ ꯆꯠꯂꯤꯉꯩ ꯆꯠꯄ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯉꯁꯤꯗꯤ ꯅꯣꯡ ꯆꯨꯏ ꯂꯝꯕꯤ ꯆꯠꯄꯗ ꯑꯩꯁꯦ ꯈꯣꯡꯎꯞꯁꯦ ꯑꯐꯕ ꯇꯣꯡꯉꯛꯇ꯭ꯔꯦ ꯂꯩꯈꯣꯝ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯄꯔꯦꯡ ꯎꯄꯨ ꯅꯣꯏ ꯅꯊꯛꯇ ꯅꯦꯠꯀ ꯆꯠꯀꯦ ꯍꯥꯏꯁꯨ ꯌꯥꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯀꯂꯞꯀꯤ ꯊꯧꯃꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯃꯌꯥꯝ ꯂꯩꯔꯤꯑꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯅ ꯃꯅꯤꯄꯨꯔꯁꯦ ꯃꯥꯡꯍꯜꯂꯛꯄꯅꯦꯕ ꯁꯣꯝꯗ ꯙꯔꯅꯥ ꯐꯝꯗ ꯅꯨꯡꯁꯥ ꯑꯃꯒ ꯆꯠꯅ ꯑꯁꯤ ꯅꯍꯥꯁꯦ ꯂꯩꯕꯥꯛꯇ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣꯁꯦ ꯈꯟꯕꯤꯌꯨ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏ ꯍꯥꯏꯗꯗꯤ ꯐꯠꯇꯕ ꯃꯤꯁꯤꯡꯗꯨꯗ ꯄꯔꯥ ꯇꯝꯕꯤꯌꯣꯕ ꯍꯧꯖꯤꯛ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯅ ꯈꯪꯉꯦꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯂꯥꯛ ꯑꯁꯨꯛ ꯌꯥꯝꯕꯁꯤꯅ ꯑꯝꯇ ꯌꯥꯗ꯭ꯔꯁꯨ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯂꯤꯁꯤꯡ 30 ꯈꯛ ꯌꯥ ꯂꯣꯏꯔꯦ ꯃꯣꯏꯒꯨꯝꯕ ꯍꯥꯝꯆꯠꯅꯕ ꯃꯣꯏꯒꯨꯝꯕ ꯈꯔ ꯍꯥꯏꯕ ꯏꯟꯕ ꯃꯣꯏ ꯈꯔꯁꯦ ꯄꯤꯔꯒ ꯑꯩꯒꯤ ꯄꯩꯁꯥꯅꯅꯤ ꯈꯪꯗꯦ ꯃꯣꯏꯒ ꯑꯩ ꯀꯥꯔꯒ ꯂꯣꯏꯔꯦ ꯑꯩ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯗꯤ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯃꯛꯇ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯅ ꯈꯟꯅꯩꯁꯦ ꯃꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯒꯤꯅꯦꯁꯦ ꯈꯟꯗ꯭ꯔꯦꯕ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗꯨꯒꯤ ꯃꯤꯗꯨ ꯌꯥꯔ ꯂꯣꯏꯔꯦ ꯍꯥꯏꯕ ꯃꯥꯏ ꯀꯦꯟꯗ꯭ꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯃꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯈꯜꯂ ꯂꯣꯏꯔꯦ ꯁꯤꯡꯖꯃꯩꯒꯤ ꯑꯗꯒꯤ ꯑꯇꯩ ꯃꯤꯅꯤꯁꯇꯔꯁꯨ ꯃꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯈꯜꯂꯒ ꯂꯣꯏꯅꯈ꯭ꯔꯦꯕ ꯑꯩ ꯑꯇꯩꯒꯤ ꯂꯝ ꯈꯥꯟꯗꯦ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗꯨ ꯕꯣꯠ ꯀꯥꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨ ꯂꯥꯛꯈ꯭ꯔꯦꯕ ꯀꯗꯥꯏꯗ ꯃꯤꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯊꯕꯛ ꯇꯧꯔꯤꯒꯦ ꯁꯔꯀꯥꯔꯁꯤꯅ ꯍꯧꯖꯤꯛ ꯃꯤ ꯁꯤꯔꯒ ꯌꯦꯡꯕ ꯉꯝꯃꯤꯅꯤ ꯆꯥꯛ ꯆꯪꯉꯤꯑꯕ ꯃꯊꯃꯣꯏꯗꯨꯗ ꯃꯣꯏꯒꯤ ꯀꯔꯤꯅꯣ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯄꯥꯟꯕ꯭ꯔꯕ ꯁꯤꯅꯦꯃꯥ ꯗ꯭ꯔꯃꯥ ꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯤ ꯌꯦꯂꯣꯃꯤꯁꯤꯗꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤ ꯀꯜꯆꯔꯁꯦ ꯑꯗꯨꯅꯦ ꯂꯣꯟ ꯐꯥꯎꯗ꯭ꯔꯕ ꯁꯤꯅꯦꯃꯥ ꯀꯩꯀꯩ ꯌꯦꯡꯕꯗꯅꯦꯀꯣ ꯑꯩꯈꯣꯏ ꯑꯋꯥ ꯑꯅꯥ ꯎꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯅꯔꯤꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯣꯟꯁꯤꯡꯁꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦꯕ ꯑꯗꯨꯒꯤ ꯐꯖꯕ ꯂꯝꯆꯠ ꯑꯗꯨꯒꯤ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯨ ꯌꯦꯡꯕꯤꯌꯣ ꯂꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯃꯇꯨꯡ ꯏꯟꯕꯁꯤꯡꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩꯁꯦ ꯁꯦꯡꯅ ꯇꯧꯖꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗꯨꯗ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯩ ꯑꯄꯣꯛꯄꯤ ꯏꯃꯥꯒꯨꯝꯅ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒꯨꯝꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗꯤ ꯃꯔꯛꯇ ꯌꯥꯔꯤ ꯐꯧꯃꯥꯏ ꯍꯥꯕꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗꯣ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯁꯨꯝ ꯆꯠꯄ ꯑꯗꯨ ꯑꯃ ꯇꯧꯕ ꯀꯣ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯍꯥꯏꯔꯤꯉꯩ ꯂꯥꯏꯅ ꯍꯥꯏꯔꯛꯄꯗꯧꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯗꯨꯅ ꯈꯟꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯅ ꯉꯁꯤ ꯃꯔꯤꯡ ꯃꯔꯥꯡꯗ ꯑꯩꯈꯣꯏ ꯁꯃꯥꯖ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯗ ꯊꯣꯛꯂꯛꯄꯅꯦꯕ ꯁꯤ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯇ ꯌꯥꯎꯔꯤꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯌꯦꯂꯣꯃꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯁꯨꯝꯕꯁꯤ ꯇꯤꯟꯁꯤ ꯌꯥꯝ ꯆꯪꯁꯤꯜꯂꯛꯑꯦꯕ ꯁꯤꯁꯤꯅ